Kuki MLA singna separate administration talabasu mai ising budget khudimak assembly dagi lauduna leramle haina Sujata na phongdokhrei. Kuki MLA tarana makhogi oiba separate administration talabasu makhogi ising mai phawbugi budget khudimakti assembly dagi lauduna leramle haina imagi maira gi president Thoksom Sujata na phongdokhrei. Wafam asi ngasi suspend leiriba MLA singna sahi amagi manungda laktaba budget ki marik chumba wafam miyamda mayek sengna khangangadabani amadi mathau ningthina tawdarba Manipur Legislative Assembly asi kari tawbagi thamgadawribano haina changsilakiba khongjang adugi manung channa ngasi People's Progressive Alliance Manipur na singmairongda leiba Manipur Assembly tamna speaker amadi secretary unaba changsilakiba khongjang aduga mari leinana phongdokhibani. Aboisa ki mafamda AT na ikai khumnaba olaklei Athouba laisram aboisa masage anaba mana maram oiraga manung matam chaduna aikoi khibik pu thadoklamlaga ngasi taibong pan thadokhrei. Mahak si arambai tengol AT unit 57 gi member oibada natana lanpham kaya da amadi arambai tengol gi thabak thorong khudingda mangjil thaduna lakhiba nungsikhiba Athouba mani nungsikhiba Athouba laisram aboisa saiton salan konjil part 2 mahaki mafamda Arambai Tengol Punamaki Maikaidagi Thamoi Songna Awaba Phongdoksari haina Arambai Tengol GHQ gi control room operator license robasana khuyekpiduna thokpa Zerolamana Phongdorklei Koko mina lauthokibagi matungina ngasidagi central office sing solon sinbagi khongjang changsinba haukrei Koko mina changsilakiba khongjanggi makha chatharako oina central office sing thonglon singani haikibagi matungina ngasi lamphelde leba chief electoral office solon sinkrei yamlaba security force singna thingnanaba kana honarabasu Koko migi thomi singna adumak changsinduna office adu solon sinkrei tungda office asigi get the president rule must stop insulting the state's identity of Manipur security advisor DGP Chief Secretary go back home amadi apology to Manipur or leave Manipur haibani singba thaba placard kaya so thesin ke haire India lengak na hojik chathariba yongna tan yenbagi thawong amadi pora masi khudakta lepkodabani haina amuko na phongdokhrei India lengak na hojik chathariba yongna tan yenbagi thawong amadi pora masi khudakta lepkodabani haina All Manipur United Clubs Organization gi General Secretary Pratap Laisangthemna akanba wafam thamlakle wafam ase Maha Regiment Manipur gi miyamda chathakiba thawong adugi mayokta Manipur muthatpa yaroi haiduna ngasi singjamaidagi lelong phawba maikai adongi miyoi lising kaya lambida thoraktuna human chain semduna chathakiba khongjang amada mahangna phongdokhibani amuko gi lising makhada All Manipur Voluntary Association poirei leimare maira paibi apunba Manipur Committee on Human Rights amadi Manipur Students Federation sinduna ngasi chathakiba khongjang aduga mari leinana amuko gi General Secretary Pratap Laisangthemna makhata na hai asigi kunda gwal tabida Siruli Festival gi paw lobo chatkhiba pawmi gi team amada Indian Army gi personnel singna chatharakiba thawong amadi makoina tongleba MST bus ta thaba Manipur haiba wahai asi lokthoknaba honakhiba thawong adu akanamongda condemn tawi amuko gi chanminariba luksingna hana mamangdagi hona Manipur muthatpe yaroi haina khongjang changsinduna lakoni India lengak nalamda masigi kanglo phurup singgi marakta divide and rule policy chathaduna kanglo masel gi marakta nungsinaduna baseliba ase lamda masigi kanglo phurup khudimak na khangba mathautai matam amada ningtamna leijaramba iramda masina India da tin khraba matungdagi miyamna nungaitana leiba ngamdre iramda masida India lengak na thamjilaktiba afaspa 1958 ase amuk thamjin amuk lokthok tawduna makhatana adumak thamkhigani haina mahangna phongdokhe mahana makhatana hai matam amada India da tillabadi nungaini khannaramba adu ngasidi India lengak na chatharagliba thawong singasina iramdom lepchaningbagi wakhalon phawhalakle miyamna pendaba phongdokpa matamda FIR pansinduna miyamgi masin menaba amadi namthanaba honari Manipur muthanaba changsilagliba thawong asi awangba thaki lautunaba amani handaki gwal tabigi thawdok aduda MST bustagi Manipur haina thaba wahi muthatnaba Indian Army gi personnel singna chathakhiba thawong aduda senaba personnel sing haujuk phawba wahang pahong hangduna thawong adu karigidamak chathakibano haiba miyamda khanghandriba asina thawdok asigi marumda achongba lautunaba ama yauri habasi mayek sengna takle haba wapamsu thamkhe Manipur da kanglup ki irang thoklingai manungda North East ki lalhauba singda khulai supply tawba mijo ahumgi mathakta NIA charge sheet file torakre Manipur da thokliba kanglup ki irang asigi manungda North East ki lalhauba singda khulai supply tawramba Mizoram dagi miyoi ahumgi mathakta NIA charge sheet file torakre haire agency gi pauna hairibana Mizoram dagi miyoi ahum ase North East India gi insurgent group singda ain kaina nongmai maru amasung explosive supply tawba amasung trafficking tawbagi thabakta senai phaina
haina NIA gi charge sheet adu da palle NIA na thangalakkiba supplementary charge sheet adu da hairibana Manipur da kanglup ki irang thoklingai manung da North East ki lalhauba singda explosive yauna ain kaina khulai kya supply torambaga mari leinana haukiba sahi 2024 gi December 6 da Balal Dailoba Lalpu Anpuwa amasung Lanrenjunga Allies Albert hariba myoy ahum ase akanaba intelligence ki paw phangbadagi chathakhiba operation da mayum dagi phagat kibani haidi makoidagi explosive materials sing amasung illegal arm kya phagat pangamki pharaba makoi ahum ase haukiba sahi 2023 gi May 3 dagi tholakhiba kanglup ki irang asigi manungda militant activity singda mateng pangba yauna Makhatana irang asi sathanaba honabada asobo role loba misakni bakoi ahum asina kangloki irang mayok nariba Manipur da operate tawba tongan ba insurgent singda yamlabu khuchukulai sing amasung explosive consignment kya supply tawba da senai hairi investigation asina makhatana hairibana maraleba myo sing asi ain kaina khulai lalonba myo kya ga sumari leinai loinana North East region da santi thugaina ba honabada chauna senaba misakni faraba myo ahum adu IPC UAPA amasung arm ek mari leinaba tongan ba provision singi makhada charge sing adu file tawrakhibani NIA gi maikaidagi North East region da operate tawriba terrorist network sing maru phangna muthatnabagi pandam da hairiba khongthang sing asi paikhalakibani hairi Manipur Youth Front Khudaktagi athingbu thamle haina MSM na phongdokre masana masabu convener amasung co convener ni hajaba mioi kharana semlamba Manipur Youth Front hariba luk asi khudaktagi thingjille haina MSF headquarter gi general secretary Sundar Khumanna phongdokre ngasi Kwaketel Thonau Jamre kaida leba MSF mayai loisang da pangthokba paw gi mifam amada mahana wafam asi phongdok natuna makhata na haikibada Manipur Youth Front hariba lup asina lamda masigi institution kharada MSF ki mingchathi na ba thong kaya Lanai interest chatharambagi damak athingbosi thamkibani Manipur Youth Front hariba lup asigi Asem Sanatombana convener Irengbam Popilna co-convener administration amadi oinam ning tamba meitaina co-convener finance in charge oiduna lup asi chalairambani miyosing asina lup asigi kangwan gi wangda amadi lup ki mingchathi naba thabak tharong kya chatharambagi damak MSM na wakhal taminaraba matungda amu hana asigum thaba asi tawraro habagi thajaba su pire haina mahana makhata na phongdokhe India na sathakiba operation Sindur manungda Pakistan na kapsilakiba drone chahumgi mathakta kapthaki haina report amana palle operation Sindur gi manungsan na India amasung Pakistan ani gi marakta numit marini chopna khuthona kiba du da Kargil dagi puraklaga khinkiba Indian Army gi air defense gun singna Pakistan gi drone chahumgi mathakta kapthaba ngamkhre hairi agency gi report matungina hairiba na thasi gi tareta Indian Armed Force na Pakistan amasung POK da leba Pakistan na back tawba tongan ba terror outfit singi infrastructure singda strike chathakiba matam adu da Chief of Defense Staff General Alil Chauhan Army Headquarter manungda action adu monitor tawduna leikhe Indian Army gi budget haina mingthonba thakudingi phongba newsletter amada Army Chief General Upendra Dwivedi Indian Armed Force ki Chief Air Chief Marshal AP Singh amasung Indian Navy ki Chief Admiral Dinesh Tripathi yauna Indian Army ki Vice Chief Lieutenant NS Raja Subramani amadi Director General Military Operation Lieutenant General Rajiv Gaisu Army Headquarter da leiduna monitor tawba da yauki haidi Haurakpam leitaba kuki phurup India dagi tanthokhigadabani haina ABSM na phongdokre India dagi kuki tanthokhigadabani haina Akhil Bharatiya Hindu Mahasabha ABSM gi National President Rajashri Chaudhary na phongdokre ngasi chingmairong da reiba classic grande da pangthokhiba pawgi mifam amada Rajashri Chaudhary na pawmi singda phongdokhibada kanglup amadi phurup khudimak masa masagi mama leba amadi mapa leba loina lei adubu kuki phurup ki di haurakpam leite migi maram da naphudar saidangduna leiba phurup amani Makoibu India dagi tanthokhigadabani Manipur asi India na ning tamna honabada Netaji Subhash Chandra Bose na ahanba India gi flag singkhatuna INA linkhatkiba India gi oiba maro oiba mafam amani mahana makhata na hai immigrant kuki singna sanglaklaga lamda masida landaragba si yaroi ngarang Akhil Bharatiya Hindi Mahasabha Sabana Hindi Mahasabhana Manipur gi tampaki mafam singda labor relief camp singda chatuna camp sing adu da changja pham lauduna leiriba miyoi singi phibam su hakting na yengsenke India gi Prime Minister su laktuna Manipur miyango unaraga irang se Athouba da loisina bohona biyo haike pawgi mifam adu da Akhil Bharatiya Hindi Mahasabha gi Vice President amadi spokesperson Professor Neeram Gautam amadi North East ki Head Vishwadev Gupta su sarugya ki haidi
saknairaba miyoisinggi mathakta Kukizo phurukki miyoisingna Churchandpur police station report tawrakpadagi case register tawkhre lamdam asigi saknairaba miyoy kiyagi mathakta Kukizo phurukki miyoising CSO singna tongan charge kaya tawduna Churchandpur police station report tawrakpagi matungina police na su case register tawkhre hairi hiram asigi matangda paw sesina phangbu pawgi matungina di hawkhiba kumja 2023 gi May 3 dagi Kukizo singna lamdam asigi apunbagi ngamkhai thugaituna makogi oiba tongan bangamkhai amada lenga ama semgani haiduna yellow miyama oiraba maitai singi mathakta atamnana landarakliba lal asigi mayokta isai sakluba wangangluba amadi social media da post thagaluba lamdam asigi miyamna sakhangnaraba miyoy singi mathakta handak Kukizo phurukki miyoy sing amadi CSO singna tongan charge kaya tawduna Churchandpur police na wakalakhibani hairi pausina hai lamdam asigi miyamna Tapta hairaga khangnariba saisakpa Naran Saina mamang lekaidagi Lokrakom Jayanta Child Environmental Activist Lisipria Kanguzam Federation of Haumi gi President Sapom Jadumani amadi Indigenous Peoples Forum Manipur gi President Asang Kasar gi mathakta Kukizo phurukki miyoising amadi CSO singna FIR lokhanaba police na wakat khre hairi thasigi kulumdoida Child Environmental Activist Lisipria Kanguzam gi mathakta Kukizo singda landaba mateng oinaba mahana arambai tengol drone amadi night vision binocular sing pi haiba yauna tongan charge kaya tawrakhibani aduga Federation of Haumi gi President Sapom Jadumani da Lup adugi BP Dr. Hairakle General Secretary Y. Sham Kumar Publicity and Media Cell Robert Komamadi General Secretary Haumi Youth Wing gi mathakta su Kuki refugee haiba communal feeling wafam sing phongdoi haina charge tawri haidi nakalamuram da sagnarabat saisakput Tapta ge warol thamlakhre madude faraga jail da thamlabasu imalebak Manipur amasung mayam gi damak isai sakkigani haina thamlakhre